Bisnupur district ki Torbung Bangla da leikhidraba Kuki militant sing lerol chanduna makhoigi mongfam semgani haina Indigenous Tribal Leaders Forum ITLF na thaurang tawrukpadagi yaningdaba phongdoktuna ngasi lamdam asigi nupi lising kayana Torbung Bangla da thomjinnaba hotnakhre Miyam adubu thingnaba hotnabada Kangbai Bazar da mapan suba Assam Rifles na lambi mayai BP gari ani khamjinduna thamki amadi Miyam adu changhankhidaba ga loinana RF na tear gas cell amadi smoke bomb sing kaptuna tan khaibada miyoi kuntra hena asokapan nangki ngasi ayu angan badagi hauna lamdam asigi tongan ba mafam singdagi nupi lising kayana gari da laknaduna Torbung Bangla da thomsinnaba hotnabad aduda security force sing na tear gas cell sing kaptuna tan khaiba aduda soklaba khongjang loi adu Kwakta Community Health Center da laikanaki mafam aduda asokpa sing adu Chandabadagi Bisnupur District Hospital da pukatuna laikanaki Miyamgi irang adubu thingnabagidamag Assam Rifles na Kangbai Bazar da tingkhang tara sing tingduna thamki Press na phongba pauda Miyamga Assam Rifles singa muknaduna leiringai cherakta maning thangbada leiba ching singda Kuki singna hanadagi hauna saduna thamba bunker dagi nongmai round kaya marum kapsilaki hairi tungda khulngakpa singsu changsilaktuna khut hankibaga loinana haujiksu makhatana mafam aduda khulngakpa amadi state force singa Kuki militant singa duga nongmai kapnari hairi Nakalamoromda Torbung Bangla da Kuki militant singi asiba hakchang sing phumgani haibagi miyam amana charang naringai cherakta ngasi ayuk Bisnupur district ki Naran Saina maningda leiba second IRB ki camp dagi sakhangdaba combat dress setpa yamlaba Miyamna camp tamna changlaklaga camp dagi nongmai lakhre pawasina hai ngasi ayuk pung 8:30 tabada gari yankhairom da lakpa kulai matik chana paiba miyoi sing aduna second IRB ki camp adudagi nongmai chani hena pukre hairi Thawdok adugi matangda santri tariba sifai amana phongdorakpada masa khangdaba sing aduna gate yongdringaidagi hauna law khongduna changsilaklaga gate namkhaiduna nongmai sing adu overpower da laukibani hairi Thawdok asigi matung tarakpada Imphal gi second MR battalion dasu masing yamlaba miyam thomjilaktuna nongmai launaba hotnaki adumakpu state force sing amadi RF ki maikaidagi tear gas cell sing kaptuna tan khaibadagi second MR battalion dagi nongmai lauba ngamkhidre hairi Go!